था असिगी मापनदा स्टेट असिदा कोविड-19 गे पॉजिटिव केस अमा इहान हाना थेंगनाख्राबा मतुंग ngasi नौना कोविड पॉजिटिव ओइबा मियोय अहुम थेंगनाखिबागा लोइनाना हौजिक फाउबदा स्टेट असिदा कोविड गे पॉजिटिव केस मंगा सुख्रे हिराम असिगा मरी लेनाना हेल्थ सर्विसेस मणिपुरदगी थादोरकपा चरोल अमना हाई ngasi स्टेट असिदा पुना मियोय तरागा मंगा कोविड टेस्ट तौबदा मियोय अहुम कोविड पॉजिटिव ओइबा थेंगनरे ngasi gi oina positive oibagi chang chada kunne COVID positive oiraba mioi sing ado Imphal East district tagi ama amade Imphal West district ki ani nei hauzik fawbada puna sample kuntraga taru COVID test tawbada puna COVID ki positive case manga thengnare ngasi Imphal East amade Imphal West district ta mathang sina sample ama amade sample taraga manga test okay COVID positive oiraba mioi made hauzik home isolation tawduna thabde hauzik fawbagi oina discharge tawba amade misi mina yaudre miyamna COVID ki chatna kanglo ningthi na ngakna chatpiyo loinana laichat asida ASIGI matangda miyamna mipai biganu haina chorol asina makatari panba yabade kumja English nganishumna kundage ngasi fawbada state asida puna miyoi lak amaga lising nifuga subna nifu maga COVID nakibane masigi manungda miyoi lak amaga lising kuntraga tare jani pan marifutara doi COVID naba phakibaga loinana miyoi lising aniga chamaga nifu mapan COVID na maram oiraga lekidabane